ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯕꯦꯔꯤꯒꯦꯠ ꯂꯧꯊꯣꯛꯄꯒꯤ ꯀꯣꯀꯣꯃꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯒ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯗ ANIꯒꯤ ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯕꯦꯔꯤꯒꯦꯠ ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯀꯣꯀꯣꯃꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏ ꯇꯝꯅ ꯂꯥꯛꯄꯗ ꯄꯨꯂꯤꯁꯅ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯊꯠꯇꯨꯅ ꯆꯪꯍꯟꯗꯅ ꯊꯝꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯇꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯦꯞꯇꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ANIꯒꯤ ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯖꯣꯟꯁꯟ ꯑꯌꯦꯛꯄꯝꯗꯒꯤ ꯂꯦꯇꯦꯁ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯧꯕꯤꯁꯤ꯫ ꯖꯣꯟꯁꯟ ꯇꯥꯕꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯅ꯭ꯌꯨꯁ ꯂꯩꯕꯒꯦ ꯈꯔ ꯊꯝꯕꯤꯌꯣ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯪꯕꯥꯏ ꯇꯝꯅ ꯀꯪꯕꯥꯏ ꯇꯝꯅ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯀꯪꯕꯥꯏ ꯇꯝꯅ ꯈꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯈꯥꯔꯤꯕ ꯕꯦꯔꯤꯒꯦꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯟꯅꯔꯛꯄꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯂꯥꯏꯐ ꯔꯥꯎꯟ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯥꯞꯊꯣꯛꯅꯔꯛꯄꯗꯒꯤ ꯖꯣꯟꯁꯟ खितंग नुंगाइबा मफम अमदा खितंग थोपियो नेटवर्क खितंग नुंगाइतबा माले जोन्सन ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯨꯡꯃꯨꯛꯀꯤ ꯃꯃꯥꯡꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯑꯣꯏ ꯌꯥꯝꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯈꯔ ꯆꯠꯈꯠꯂꯛꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯤ ꯃꯣꯏ 9 ARꯒꯤꯅꯤ ꯍꯥꯏ 9 ARꯒꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯍꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯐꯩꯖꯜꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯕꯪꯒꯂꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯉꯁꯤꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯦꯄꯔ ꯀꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯏꯕ ꯃꯩꯇꯩꯁꯤꯡ ꯆꯪꯁꯤꯜꯂꯛꯏꯕ ꯈꯨꯟꯖꯥꯁꯤꯡ ꯆꯪꯁꯤꯜꯂꯛꯏꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯑꯁꯤ ꯈꯨꯠꯊꯣꯛꯅꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯐꯧꯀꯥꯛꯆꯧ ꯏꯈꯥꯏꯗꯒꯤ ꯊꯧꯒꯠꯂꯛꯂꯤꯕ ꯃꯣꯏꯒꯤ 9 AR ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯍꯨꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯥꯏꯀꯩ ꯁꯣꯝꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯣꯏꯁꯨ ꯍꯟꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯣꯏ ꯍꯥꯟꯅ ꯍꯟꯇꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯟꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯅꯤꯗ ꯍꯧꯖꯤꯛ ꯃꯨꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯡ 5 ꯇꯥꯔꯛꯄ ꯄꯨꯡ 5 ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯀꯤ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯌꯥꯝ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯃꯐꯝ ꯑꯁꯤꯒꯤ ꯃꯨꯚꯃꯦꯟꯠꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯒ ꯀꯪꯕꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯪꯉꯒ ꯀꯪꯕꯥꯏ ꯌꯧꯔꯕ ꯐꯥꯎꯕꯗ ꯀꯪꯕꯥꯏ ꯑꯗꯨꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯦꯔꯤꯒꯦꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯅꯦ ꯃꯈꯣꯏꯅ ꯂꯧꯊꯣꯛꯄ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯍꯧꯖꯤꯛꯀꯤ ꯀꯣꯀꯣꯃꯤꯒꯤ ꯆꯪꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯃꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯪꯕꯥꯏꯗ ꯂꯩꯔꯤꯕ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯈꯥꯏ ꯕꯦꯔꯤꯒꯦꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯄꯒꯅꯤ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯃꯈꯣꯟ ꯊꯣꯛꯂꯛꯏꯕꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯕ ꯑꯁꯣꯛꯄꯟꯁꯤ ꯑꯦꯛꯖꯦꯛ ꯃꯁꯤꯡ ꯈꯪꯗ꯭ꯔꯒꯁꯨ ꯏꯃꯥ ꯏꯕꯦꯟ ꯌꯥꯝꯅ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯀꯨꯡꯅ ꯇꯥꯕ ꯃꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯧꯗꯅ ꯀꯥꯞꯊꯣꯔꯛꯈꯤꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯩꯇꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯐꯝ ꯈꯪꯗꯗꯅ ꯑꯁꯣꯛꯄꯟ ꯇꯧꯕ ꯑꯗꯒꯤ ꯇꯤꯌꯔꯒꯦꯁꯅ ꯄꯥꯟꯕ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ANIꯒꯤ ꯄꯥꯎꯃꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯑꯃꯁꯨ ꯃꯈꯨꯠꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕ ꯑꯩꯈꯣꯏ ꯕꯣꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯌꯔꯒꯦꯁ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛꯄꯟ ꯅꯪꯕꯒꯤ ꯄꯥꯎꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯣꯟ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯌꯥꯁ
ꯃꯔꯨꯑꯣꯏꯅ ꯀꯣꯀꯣꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯅ ꯆꯪꯈꯤꯕ ꯑꯗꯣ ꯊꯣꯛꯂꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯈꯤꯕ ꯂꯩ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯨ ꯃꯣꯏ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯤꯔꯣꯏꯒꯦ ꯃꯈꯥ ꯍꯧꯖꯤꯛꯇ ꯀꯣꯟꯅ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯋꯥꯔꯤꯁꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ ꯋꯥꯔꯤ ꯁꯥꯕ ꯆꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯄꯥꯎ ꯑꯃ ꯐꯪꯉꯦ ꯃꯗꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯨꯐ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯨꯔꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯔꯤꯀꯦꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯌꯥꯅꯕ ꯄꯨꯔꯛꯑꯕꯅꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯕ ꯄꯨꯔꯛꯑꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯝꯕꯒꯤ ꯑꯃ ꯂꯩ ꯑꯗꯨꯃꯛꯄꯨ ꯀꯣꯀꯣꯃꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯀꯣꯀꯣꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯣꯀꯣꯃꯤꯅ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯕꯗꯨ ꯖꯨꯂꯥꯏ 18ꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯃꯥꯁ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ ꯃꯗꯨꯗꯗꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯊꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯂꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯍꯥꯟꯕꯗ ꯉꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥ ꯈꯔꯗꯒꯤꯗꯤ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯤ ꯌꯥꯝꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯃꯇꯨꯡ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ 10-11 ꯇꯥꯔꯛꯄꯗ ꯑꯍꯦꯟꯕ ꯃꯤꯌꯥꯝ ꯁꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯄꯥꯎꯔꯛꯆꯥꯎ ꯏꯈꯥꯏꯒꯤ ꯊꯣꯡꯗ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯔꯛꯆꯥꯎ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯁꯨꯝꯕꯁꯨ ꯋꯥꯍꯪꯁꯦ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯂꯥꯛꯂꯦ ꯍꯥꯏꯇꯥꯔꯦ ꯅꯤꯌꯥꯁ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯅꯃꯛꯇꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯏ ꯂꯩꯔꯤꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯤꯌꯥꯝꯁꯤꯡꯁꯦ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤꯗ ꯃꯤꯌꯥꯝꯁꯦ ꯃꯤ ꯈꯔꯗꯤ ꯂꯣꯏꯅ ꯕꯦꯛꯑꯞ ꯍꯥꯏꯗꯤ ꯈꯔꯗꯤ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯂꯩꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯂꯩꯔꯤ ꯑꯗꯨꯒ ꯚꯣꯂꯨꯟꯇꯤꯌꯔ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯃꯗꯤ ꯂꯩ ꯅꯤꯌꯥꯁ ꯊꯥꯒꯠꯆꯔꯤ ꯖꯣꯟꯁꯟ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯂꯧꯖꯔꯛꯀꯦ